ꯐꯖꯒꯅꯤ ꯈꯟꯕꯗ ꯊꯔꯣ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯔꯦꯅꯦ ꯂꯩꯃꯟ ꯋꯥꯈꯜ ꯑꯩꯒꯤ ꯁꯩꯔꯦꯡꯁꯦ ꯐꯖꯕ ꯇꯥꯟꯅꯕ ꯇꯥꯔꯦ ꯑꯗꯨꯗꯤ ꯃꯆꯤꯡꯗꯣ ꯑꯩꯒꯤ ꯍꯧꯔꯛꯄ ꯇꯥꯔꯦ ꯉꯁꯤ ꯃꯤꯍꯨꯜꯁꯤꯁꯨ ꯄꯨꯔꯥ ꯀꯥꯡꯂꯕꯅꯦ ꯍꯧꯖꯤꯛ ꯌꯥꯗ꯭ꯔꯦꯅꯦ ꯀꯣ ꯆꯠꯁꯤ ꯈꯪꯂꯣꯏꯗ꯭ꯔꯥꯗꯣ ꯏꯇꯦ ꯇꯞꯊꯕ ꯏꯪꯊꯕ ꯇꯞꯊꯕ ꯀꯩꯒꯤ ꯇꯞꯊꯕꯅꯣ ꯀꯩꯒꯤ ꯏꯪꯊꯕꯅꯣꯕ ꯏꯁꯥꯅ ꯌꯥꯗ ꯆꯤꯡꯕꯤꯔꯛꯄꯅꯦ ꯑꯩꯕꯨ ꯉꯁꯤꯗꯤ ꯑꯩꯅ ꯑꯃꯨꯛ ꯆꯤꯡꯕ ꯇꯥꯔꯦꯗꯣ ꯊꯥꯕꯜ ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ ꯃꯤꯅ ꯎꯔꯒ ꯅꯪꯅ ꯉꯝꯕ ꯃꯥꯟꯈꯤꯅꯤꯅꯦ ꯌꯨꯝꯗ ꯅꯪꯅ ꯉꯝꯖꯕꯅ ꯑꯃꯅꯤ ꯃꯤꯒꯤꯁꯤꯗꯗꯤ ꯐꯖꯗꯦ ꯍꯥꯏꯕ ꯑꯩꯒꯤꯁꯦ ꯐꯖꯅ ꯍꯥꯏꯖꯔꯤꯕꯅꯤ ꯍꯥꯏꯖꯕꯁꯦ ꯌꯥꯗ꯭ꯔꯒꯗꯤꯅꯦ ꯐꯨꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯅꯠꯇꯦ ꯐꯨꯒꯦ ꯍꯥꯏꯔꯤꯕ꯭ꯔꯕ ꯅꯨꯄꯤꯅ ꯐꯨꯕꯁꯨ ꯅꯥꯕꯅꯦ ꯇꯧꯍꯩꯗꯦꯅꯦ ꯃꯗꯣ ꯅꯨꯄꯥꯅꯤꯅꯦ ꯅꯨꯄꯥ ꯑꯩꯁꯦ ꯅꯪꯒꯤ ꯅꯨꯄꯥ ꯅꯨꯄꯥ ꯀꯇꯟ ꯂꯥꯕ ꯅꯨꯄꯥ ꯈꯗ꯭ꯔꯛ ꯃꯗ꯭ꯔꯛ ꯇꯧꯔꯒ ꯌꯨꯝ ꯄꯥꯟꯕ ꯌꯥꯕ꯭ꯔꯣ ꯁꯨꯗꯅ ꯍꯤꯡꯕ ꯌꯥꯕ꯭ꯔꯥꯕ ꯁꯨꯔꯒ ꯐꯖꯅ ꯍꯤꯡꯃꯤꯟꯅꯁꯦ ꯍꯥꯏꯕ ꯂꯥꯟꯕ ꯅꯠꯇꯦ ꯅꯪꯒꯤꯗꯣ ꯑꯗꯨꯕꯨ ꯇꯨꯃꯤꯟꯅ ꯂꯩꯔꯣ ꯍꯥꯏꯕ ꯁꯥꯟꯇꯤ 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 ꯀꯩꯒꯤ ꯇꯨꯃꯤꯟ ꯂꯩꯕ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯁꯛꯍꯦꯟꯕꯤ ꯁꯥꯟꯇꯤꯕꯂꯥꯒꯤ ꯃꯃꯤꯡꯗꯣ ꯇꯣꯏꯅ ꯄꯜꯂꯛꯀꯅꯨꯀꯣ ꯉꯁꯤ